ngasisu Akbar amasung Birbal ki oiba wari matek khara mayamda liduna tahanjage channel asida nangna lakpiba orabadi channel asibu like subscribe amasung share tawbiyu hawjik tahanjagadauriba wari sigi mamingna kabi amasung senjau paiba nupa nongma kabi amana senjau paiba nupa amagi mayumda chatuna senjau paiba nupa adubu lairiba ki mapu oiriba kuberga changdamna duna mangonda yauriba matik magun amasung mahaki lairiba lan thum sampadi kaya adubu thagatuna kavita saireng kaya ama thireduna tahallami kabi nupa aduna khanjaribadi mahakna thiduna tahalliba saireng sing aduda ina khunba nupa aduna penbiraduna soidana mana kharadi pirakani khanjakibani matam aduda leiramba ka hena phaudriba kabi singna मीने खरा मसक खंगनाबा पैसा पाइबा मियोय सिंगी मयुमदा चत्तुना मखोयगी मरमदा सैरेंग कया इदुना ताहल्लबा मतुंगदा मखोयना पेनबिरदुना पिरकपा पैसा सिंग अदुना मखोयगी मयुम पुजबनी असुमना हौजिकि हारिबा कवि अदुना इना खुनबा नुपादुदा सैरेंग कया अमा ताहनख्रबा मतुंगदा इना खुनबा नुपादुसु सैरेंग अदुबु तारुरगा महाकसु यामना हराउजरमी अदुबु महाक यामना लिकपा मियोय अमा ओइरमखि महाकना कवि नुपादुदा महाकना ताहनख्रिबा सैरेंग सिंग अदुगी ओइबा मना अमतसु पिखिदे अदुबु महाकना कवि नुपादुदा हयेंग अमुकसु महाकि मयुमदा लाखो हाइदुना खंगनखि मतम अदुदा कवि नुपादुना सुमना खल्ली महाकना अइबु हयेंग अमुक लाखो हाइदुना कौरिबगी मरम असि हयेंग ओइना अइना ngasi ताहनख्रिबा सैरेंग सिंग अदुगी मना पिगे खनबगी ओरमगनी सिखलदुना महाक वखन नुंगाइना मयुम हंजखि मथंग मुके नुमिता अमुकसु कवि नुपादुना इना खुनबा नुपादुगी मयुमदा लाखि मतम अदुदा इना खुनबा नुपादुना कवि नुपादा सुमना हाइरखि नंगना ngarang अइंगोंदा कविता कया अमा ताहनदुना अइबु हराव हनखिबनी नंगना अइबु थागतुना हराव हनखिबा दुगिदमक करिबु अइना नंगोंदा महुत ओइना पिसिगे हाइदुना अहिंग चुप्पा अमा अइना खलबा मतुंगदा नंगी मना ओइना नंगबु अइना ngasi थागतुना नंगबु हराव हनगनी असी हारदुना इना खुनबा नुपादुना कवि नुपादुबु यामना थागतखि महाकना कवि नुपादुबु थागलबा मतुंगदा सुमना हाइरखि नंगना ngarang अइबु थागतुना हराव हनखिबनी अदुगी महुत ओइना अइना मु नंगबु थागतुना हराव हलबनी हौजिकति अइखोय बानिगी मरक्ता करिमता हेंजिन्नबा हाइबदु लैत्रे नंग हौजिक हनखिबा यारगनी असी हारदुना इना खुनबा नुपादुना कवि नुपादुदा हाइरखि इना खुनबा नुपादुगी वादु तारगा करिगुम्बा खरा मना ओइना फंगजगनी खंदुना हराउन लाक्जखिबा कवि अदु महाकि वादु तारगा निंगबा काइखि अदुबु महाकना इना खुनबा नुपादुदा करिमता हाइबदि ngamखिदे महाक वखन नुंगाइदना मयुमदा हलकपा ताखि महाकना थमोय काइना मयुम हनबगी लंबीदा लाकपा मतमदा बिरबलसु सगोन तोंगदुना निंगथौ कोनुंगदगी मयुम हलकपगी तंजा ओइरमे बिरबलना थवाई नुंगाइतना चलिबा नुपादुबु उरदुना सुमना हाइरखि करी तौबा यावरे न थवाई अदुक नुंगाइतना उरिबदे मतम असिदा नुपादुना महाकना थवाई नुंगाइतबगी मरम अदु बिरबलदा लीदुना खंगहल्ली नुपादुगी वादु तारबा मतुंगदा बिरबलना सुमना मु हाइरखि ओ अदुगी ओइरे मदुगी ओइरदि नंग कैसु हेना खल्लुनु नंगना तौगदबा थबक अमा इताके सियारदुना बिरबलना नुपादुना तौगदबा थबक खुदेंगमा अदु निंगथिजना ताखिरमे सिगी तुंगदा कवि अदुना करिसु खंदबगी मतौगुम इना खुनबा नुपादुगी मयुमदा अमुकसु चत्तुना महाकि मरमदा सैरेंग कया अमा ताहल्लुई असुमना इना खुनबा नुपादुगी मयुमदा तोइना तोइना चत्तुना कविता कया अमा ताहल्लुरबा मतुंगदा मखोय अनि तोइना थेंगनरकपदगी अमना अमाबु खंगनरखि मखोयना अमना अमगी खंगना चानबा हाइबदु ओइरबा मतम अदुदा नोंगमा कवि नुपादुना इना खुनबा नुपादुदा महाकि युमदा चाकलेन अमा सिनगदौरी चाकलेन अदुबु चाबा महाकसु लाकपियु हाइदुना कैरक चिन्ना बारटोन पिरमी कवि नुपादुना हाइरमगी मतुंगिना महाकना चाकलेन अदु सिल्ली हाइबा नुमित अदुदा इना खुनबा नुपादु कवि अदुगी मयुमदा चाकलेन अदुबु चाबा लाकलमी महाकना कवि नुपादुगी मयुमदा लाकपा मतमदा बिरबल अमसुंग कवि नुपादुगी ममानबा खरसु युम अदुदा लैरंबा उखि अदुबु चाकलेन अमा सिनबगी मवोंग मतौदे करिमता उबा फंखिदे इना खुनबा नुपादुना फना कुइना ngairaba matung phawbada chan thaknaba karima phawba sinba langba uraktraba matam aduda mahakna sumna hairakhi
ꯆꯥꯛꯀꯤ ꯃꯇꯝꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯅꯕ ꯀꯔꯤꯃꯠꯇ ꯁꯤꯟꯕ ꯂꯥꯡꯕ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯍꯥꯏꯔꯤꯕꯁꯦ? ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯀꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯕꯨ? ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯗꯣꯝꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯁꯨꯞꯅꯇꯒꯤ ꯑꯗꯣꯝꯕꯨ ꯍꯔꯥꯎꯍꯟꯅꯕ ꯀꯧꯈꯤꯕꯅꯤ, ꯊꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯈꯤꯕ ꯅꯠꯇꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯑꯁꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯏꯖꯠ ꯇꯧꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯟ ꯅꯍꯥꯛꯅ ꯀꯕꯤ ꯑꯁꯤꯅ ꯅꯍꯥꯟ ꯇꯥꯍꯟꯈꯤꯕ ꯀꯕꯤꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎꯍꯟꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯁꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯨꯗꯧꯔꯤ ꯉꯁꯤꯗꯤ ꯑꯁꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯣꯝꯇ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯏꯀꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯅꯍꯥꯟ ꯇꯥꯍꯟꯈ꯭ꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯅꯥ ꯃꯉꯣꯟꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯍꯜꯂꯛꯄ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯕꯨ ꯆꯦꯠꯁꯤꯟꯍꯟꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯒꯠꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯗ ꯁꯨꯝꯅ ꯍꯪꯈꯤ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥ, ꯑꯗꯣꯝꯅ ꯑꯩꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯝ ꯑꯁꯤꯕꯨ ꯍꯩꯅꯔꯤꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ, ꯀꯝꯗꯧꯏ? ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯛꯕꯔ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯤꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ? ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯛꯕꯔ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯁꯤꯅꯤ, ꯑꯗꯣꯝ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯩ ꯁꯤꯡꯂꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯣꯝꯗ ꯃꯒꯨꯟ ꯑꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ ꯇꯥꯖꯕ ꯎꯖꯕꯗ ꯑꯗꯣꯝꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯔꯕꯜꯒꯤ ꯄꯥꯎꯇꯥꯛꯇꯕꯨ ꯂꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯔꯕꯜꯒꯤ ꯋꯥ ꯇꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯤꯔꯕꯜ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯕ, ꯂꯥꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯕꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯕ, ꯑꯗꯨꯒ ꯂꯨꯕꯗꯒꯤ ꯂꯨꯔꯕ ꯊꯕꯛꯄꯨ ꯂꯥꯏꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯉꯣꯟꯗ ꯌꯥꯎꯕꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔ, ꯑꯩꯅ ꯎꯖꯕ ꯃꯇꯝꯗꯗꯤ ꯕꯤꯔꯕꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯇꯧ ꯑꯃꯠꯇ ꯑꯩꯅ ꯎꯕ ꯐꯪꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯃꯤ, ꯑꯗꯣꯝꯅ ꯈꯪꯕꯤꯗꯕꯒꯤꯅꯤ, ꯕꯤꯔꯕꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯒꯗꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯈꯤꯇꯪ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯕꯤꯔꯕꯜꯗ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ꯫ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯄꯥꯡꯊꯣꯛꯂꯕꯔꯥ, ꯇꯧꯔꯕꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯕꯤꯔꯕꯜꯅ ꯉꯛꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯕꯤꯔꯕꯜ, ꯈꯨꯝꯗ꯭ꯔꯕꯗꯤ? ꯕꯤꯔꯕꯜꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ,
ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯐꯝ ꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯅꯤꯡꯁꯤꯡꯖꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯑꯩꯒꯤ ꯂꯝꯁꯤꯗ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯪꯅ ꯅꯤꯡꯊꯤꯅ ꯂꯧꯗꯕꯅꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯆꯗꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯏꯕ ꯄꯥꯎꯖꯦꯜ ꯌꯥꯎꯔꯕ ꯆꯦ ꯑꯃꯕꯨ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯠꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯕꯤꯔꯕꯜꯅ ꯍꯣꯏ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯌꯥꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯃꯊꯥ ꯁꯥꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯇꯧꯕꯤꯕ ꯌꯥꯎꯔꯕꯅꯣ ꯑꯗꯨꯛ ꯃꯊꯥ ꯁꯥꯅ ꯎꯔꯤꯕꯗꯨꯕꯨ? ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯅꯕ ꯁꯤꯟꯅꯕꯤꯔꯛꯂꯕ꯭ꯔꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯇꯦ ꯎꯔꯕꯁꯤ꯫ ꯉꯁꯤ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯁꯨ ꯁꯤꯟꯅꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯤꯔꯕꯜꯅ, ꯀꯔꯤ ꯈꯪꯂꯤꯕ? ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯈꯨꯝꯃꯤ, ꯑꯣ ꯑꯗꯨꯕꯨꯔꯣ, ꯅꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ, ꯍꯥꯏꯈꯤꯕ ꯋꯥ ꯊꯨꯅ ꯀꯥꯎꯔꯦ ꯁꯤꯅꯤꯗꯅ꯫ ꯕꯤꯔꯕꯜꯅ, ꯐꯥꯒꯤ ꯅꯠꯇꯦ ꯎꯔꯕꯁꯤ꯫ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎ ꯆꯦ ꯑꯗꯨꯕꯨ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯕꯤꯔꯕꯜꯅ ꯄꯤꯔꯝꯃꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯤꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯈꯨꯗꯛꯇ ꯕꯤꯔꯕꯜꯕꯨ ꯐꯥꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯈꯥꯅꯤ ꯃꯪꯒꯣꯂꯤꯌꯥ, ꯑꯩꯕꯨ ꯐꯥꯕꯤꯔꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯌꯥꯎꯈꯤꯕꯒꯤꯅꯣ? ꯑꯩꯕꯨ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯕꯨ ꯐꯥꯕꯒꯤ ꯃꯔꯝ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯀꯔꯤ ꯅꯔꯥꯜ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯐꯥꯔꯗꯨꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯥꯁꯤ ꯇꯧꯕ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯅ, ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯅꯣ? ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯕꯤꯔꯕꯜ, ꯅꯪ ꯅꯁꯥꯃꯛꯅ ꯄꯨꯔꯛꯈꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯅꯁꯥꯅ ꯌꯦꯡꯖꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯕꯨ ꯕꯤꯔꯕꯜꯗ ꯌꯦꯡꯍꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯃꯊꯥ ꯁꯥꯔꯗꯨꯅ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯅꯤꯡꯊꯧ ꯑꯛꯕꯔꯅꯕꯨ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯐꯥꯁꯤ ꯇꯧ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯃꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯋꯥꯔꯅꯦ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯐꯥꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯦꯞꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯕꯤꯔꯕꯜꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯜꯍꯟꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯕꯤꯔꯕꯜꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯁꯛ ꯂꯣꯠꯇꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯛꯕꯔ ꯅꯤꯡꯊꯧꯗ ꯍꯥꯏ, ꯑꯛꯕꯔ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯁꯨ ꯕꯤꯔꯕꯜ ꯑꯁꯤ ꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯊꯥꯖꯕꯤꯔꯤꯕꯔꯥ? ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕꯁꯤꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯩꯁꯨꯝꯁꯪꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯦ ꯏꯁꯣꯔꯕꯨꯡꯉꯣ, ꯀꯔꯤ ꯑꯋꯥꯕꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯒꯗꯔꯥ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ?
ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯟꯒꯠꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯍꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯖꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯟꯇ꯭ꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯔꯨꯖ ꯃꯥꯏꯊꯕꯤꯔꯒ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯊꯣꯔꯛꯅꯕ ꯅꯤꯡꯊꯧꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯤꯔꯕꯜꯅ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝ ꯑꯁꯤꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯅꯪꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯃꯃꯣꯟ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯔꯣꯏꯕ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯁꯤ ꯅꯪꯉꯣꯟꯗ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ, ꯑꯗꯨꯒ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯃꯔꯝꯗꯤ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯤꯌꯥꯕꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯤꯈꯤꯗꯅ? ꯑꯗꯨꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯏꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯈꯤ꯫ ꯍꯧꯖꯤꯛ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ 100 ꯍꯦꯟꯅ ꯂꯩꯈꯤꯒꯗꯧꯔꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯪꯉꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯔꯥꯖꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯔꯥꯖꯄꯨꯔꯣꯍꯤꯠꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯈꯤꯕ ꯊꯣꯛꯂꯕ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯔꯥꯖꯄꯨꯔꯣꯍꯤꯠꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯂꯥꯛꯂꯤ꯫ ꯑꯩꯅ ꯉꯁꯤ ꯁꯤꯕ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯐꯪꯅꯕ ꯑꯩꯒꯤꯗꯤ ꯂꯝꯕꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯅꯠꯇꯦ ꯉꯁꯤ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯤꯌꯨ꯫ ꯃꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯄꯦꯟꯗꯕ ꯂꯩꯖꯗꯦ꯫ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯃꯊꯪ ꯃꯄꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯗ ꯃꯍꯥꯛꯅ ꯑꯌꯦꯠꯄ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯁꯤ ꯑꯗꯣꯝꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯄꯥꯝꯕꯒꯤꯗꯃꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕꯅ ꯏꯅꯤꯡꯊꯧꯒꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯩ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯟ ꯈꯪꯗꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯁꯤ ꯇꯧꯔꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯂꯣꯏ꯫ ꯄꯤꯅꯤꯡꯕ ꯌꯥꯊꯪ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯁꯨ ꯃꯗꯨ ꯑꯩꯅ ꯈꯛ ꯄꯥꯡꯊꯣꯛꯂꯣꯏ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯍꯣꯡꯉꯛꯄꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒ ꯁꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯕꯤꯔꯕꯜꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯁꯥꯒꯤ ꯅꯔꯝꯗ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, ꯑꯗꯣꯝꯒꯤ ꯋꯥꯁꯤꯅ ꯑꯩꯒꯤ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯀꯥꯏꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯅꯤꯡꯊꯧꯅꯤ, ꯑꯗꯣꯝꯒꯤ ꯌꯥꯊꯪ ꯑꯩꯅ ꯁꯣꯏꯗꯅ ꯏꯟꯖꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯥ ꯇꯩꯁꯥ ꯍꯟꯈꯤꯕ ꯊꯣꯛꯂꯒꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯌꯥꯊꯪ ꯌꯥꯎꯕ ꯆꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯌꯦꯡꯂꯗꯨꯅ ꯃꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯜꯂꯛꯄ ꯑꯣꯏꯅ ꯈꯟꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯎ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯂꯕ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ
ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯉꯣꯟꯗ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤ ꯑꯃꯕꯨ ꯃꯁꯥꯒꯤ ꯃꯔꯥꯟ ꯈꯪꯗꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦ ꯑꯃꯁꯨ ꯏꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯈꯥꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯅꯁꯥꯕꯨ ꯑꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯀꯟꯖꯕꯇ ꯅꯠꯇꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯑꯇꯥꯡꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯕ ꯄꯣꯠꯅꯤ, ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯆꯦ ꯑꯗꯨ ꯁꯥꯎꯔꯕ ꯃꯇꯨꯡꯗ ꯏꯈꯤꯕ ꯅꯠꯇꯦ, ꯆꯦ ꯑꯗꯨ ꯍꯥꯟꯅꯅ ꯏꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯛꯕꯔ, ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯇꯁꯦꯡꯅ ꯕꯤꯔꯕꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯏ꯫ ꯑꯩꯒꯤꯁꯨ ꯃꯥꯒꯨꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫